ngasi Manipur ki leiba MLA mata resign to ne bo hai ba matra bane ba mantri pham ko na bo na bo matamda ba ki MLA pham ko na bo na bo matamda Manipur ki ngam khai se tungoi na patang ka kamala abane ba matam amada utlau AC gi mihut oina mai pa khiba hizam irabot na masagi oizaba thadoktuna mirot oikhrabasu ngasi gi mihut MLA minister singdi miyam gi khanbagi mahutta masagi pham konduna leinari haina political activist sapamcha Kangleipal na fongdokhre Manipur yauna awang nongpok state sing punsinduna Purvanchal Pradesh kauba state ama semnaba India lenga ki thorangi mayokta leplubagi damak ing lising amaga chamapan nifu nipan gi ngasi gi numit September tang kunmathoi da lamyanba irabot na mirot ta khiba numit pu Manipur kanma numit haina mafam kayada ningsing palan pangthoknabagum ngasi maitai chengak na sinduna lamlai AC gi manung channa kharason da pangthokhiba thoram amada Kangleipal na haikibada Manipur gi ngamkhaida singnarakle tabada MLA oikhiba lamyanba irabot na miyam gi mifam kaukibagi ona tainabada ngasidi miyam gi mifam taunaba hotnabada MLA singna thugainaba hotnaduna leire haiki mahakna makha tarduna hai Purvanchal Pradesh semnaba thorang lakpagi matangda Yai School gi MDU holda irabot na kaukhiba miyam gi mifam yauba lakhiba sekta amadi lamlai maike gi miyam sing pundong bamda police na thatpadagi mafam aduda thokhiba muknabagi thodokta Police ama laikidabadagi numit adumaktada irabot pu faba ngamba miyoida selgi mana pigani haina laingakna lauthoki aronba punsi marel amada yawolgi maru hulamba numit ngasigi numit asibu chahi khudingi Manipur kanma numit haina mafam kayada palan pangthoktuna lamyanba irabot na laukhiba thodang singthaduna lakli matam aduda Manipur gi ngamkhai thugaina ba hotnakiba adugumna ngasisu mitop singna yalhomi singbu muthatnaba hotnarakpa tangkak asida lamyanba irabot na laukhiba thodang miyam na ningsing fam thoi luraba tanfam asida miyam amadi mihut sing pumnamak amatta oina lepminaduna yeknaba sing thengnaminaba changi haiki nakal amaramda lamlai AC gi manung channa leiba khwaidagi sothaba khul singi marakta ama oiriba kharasonda lining yokhatnaba lining khudafu ama semgatuna lamkoiba singi pukning hufam mafam ama semduna khunja sing senthok lambi leinaba athuba matamda hotnaragani haina fongdokhi ngasigi thoram adugi manung channa political activist sapamcha Kangleipal na sairengba leibak ningba isai ama fongkhibaga loinana maitai chengak na chahi khudingi piba lamyanba irabot memorial lifetime achievement award lanthokhi ngasigi numitsi somlising ma chamapan nifugani pangi September gi tang kun ga mathoi da thokhiba adugumba thodok amabu ningsing ngakanda aikoi thorom se pangthoi ni adugumba numitureida Manipur Dramatic Union hairaga khangariba MDU holda lamyanba irabot na koibo mifamama awang maikegi pungdomom sekta sigi leiriba awang maikegi lairoikraba ahal mayamduna ahal ibungo irabot na koiba mifamama yaudaba yade haidana dol thindana bengul kromdana Terrorism ki laiwe kraba kanai machana luching ka da lakhiba khongchatama pungdong bamda thingbadagi adugumba laibak thiba thodok adu thokhraba matungda lamyanba hizam irabotu magi aronba punsi lambi amada lamdam sidaida yawogi mitam ihul lamba adugumba numit amani haitare sigumba numitsa ngasi asukimate karigi damakta maru oire ibano hairagadi matamduda thokredusu ngasi mayamna Mizoram hainaga khangnariba Lusai Hills Assam gi manung channa leriba Kasar aduga Manipur hairiba lam singna sa punjalakanda Indiana Purvanchal Pradesh kowa lam ama semani haidana lewakpa ware famagi mayokta Manipur gi ngamkai kaida yaroi haidana lamyanba hizam irabona kaugiba mifam amado Madugi mifam dudaida thokkiba thodoktuneba ekoiniga sipungdomam thodok hairise adugumba ihoduna adugumba lamyanba hizam irabotki maga chatminarba mayamgi wakholoduna makhoigi thongna Manipurgi ngamkhaisa kallambaneba tengkhang kaya ka Manipurgi ngamkhai thugainanaba magi leijanamba ningtamba mangananaba kayarakana honakhi haiba tare Madugi Sarukamoina 1948 su Loktunarga Kujil Thoranga September Gitang Matamdugi 1948 Matamduda Manipurgi Namkai Jatugaina Honagibani Aina Laptaning Nasi Manipurgi Namkai Jatugaina
होनरिब्रा नत्रगा होनद्रिब्रा से मैमना नसिगे नमिसिदैदा अमुकना खनमिनबम चंगेबा नसिसु अखोय लमदम सिगी मपू ओइरिबा लमदम सिगी येलोमी ओइरिबा अदुगुम्बा अखोय मैम से मपानदगी लाकपा युमदांगसिंगा तालकलबा युमदांगसिंगा अखोयगी लममिनना होनरक्लबा अदुगुम्लबा तांककमने हायतारे सिगुम्बा तांककसिदैदा लमयानबे हिजम इराबोतना 1948 का लौरंग थौदांगदो अखोय निंसिंगमिनबा चंगी मतमदुदैदा लमयानबे हिजम इराबोतना मागी नुंगाइरबा पुंसिरोगदो थादोमद्रबा 1948 पांथोकपा इलेक्शन दा लमयानबे हिजम इराबोत से उलौ केंद्रदगी मिहुत ओइना काराबा मतमनेबा मासे एमएलए ओइना लेबा मतमने मतमदुदैदा मणिपुरगी गमखै कायबा यारोयना माने इहौसिनग्रकांदा मागी अफोंग पुंसिरोगदो थादोयरगा मिरो ताग्रिनेबा ngасidi manipur gi leiba MLA mata resign to ne bo hai ba makrabane ba mantri pham ko na bo na bo matamda ba gi MLA pham ko na bo na bo matamda manipur gi ngam khai se tungoi na ko tan ka kamala abane ba adubu buari na ko hai ri di lamyan ba izam ira bo to ulung kendra da 1948 ka vote kar club su manipur gi ngam khai kai ba ro na miyam gi to mamang thare ga mifam sindra मियाम की तवक्का यों तुरेगा मागी नुंगाइबा पुंसिरोगदो थादोगा अंडरग्राउंड ताग्रिनेबा आई कोई स्वाइदा केरोगे मियाम की मीटिंग अमा सिमने हायरदि थुगाइना होना लेबा एमएलए मियाम दना यों ओरबदो होना लेबा कयामु यामने खेनरगे गो अचुंबा लुचिंबगा साजनबा लुचिंबगा अनि के खेनबजा स्वाइदा थोलेबा लमयाबे जमीरा बोते मणिपुर की उनके काय यारोयना योदो सिंगलेरगा अंडरग्राउंड ताग्रेरगा मागी नुंगाइबा पुंसिरोगदो थादोगा मोंदुमोते निंथौगी मचानुपी लौरिबा नुपानेबा निंथौगी मचानुपी लौरिबा दुगुम्बा मचा अखोगी तोंगान तोंगान बा मागी के हायतारे फमथो मयाम पीदना इकाय खुंगरिबा नुपादो लुचिंबादो फम थादोबा चखरिनेबा अवागी कंगो तपा अंगो चिंगुदुदैदा लेगिदनेबा नसिगी लुचिंगुजिंगना कैदौरी लमलाइदा मीटिंग अमा सिल्लदी करी तौरक्तोइनोना कोथि थिरगा मीटिंग थुगाइना बोद लेरिनेबा अखोय नोइगी लमलाई केंद्र विलेज फ्रंटियर फोर्स सिम्बे मीटिंग दो याउरुनोना WhatsApp का थादरीने अखोय द लोई प्रूफ लई लेंबे यारो अदुगो अखोय मसेल हुजिक्ति हुनबा मतम चादे हाइदना अखोय नसि हुनदरना लैरिने हाइतारे अदुना नसिगी नुमिचिना लाकपदा अखोय मणिपुर की लैरिबा खुदिंगमकना लुचिंगबा खंगदे मियाम खंगदे मनुंग खंगदे मपान खंगदे अखोय अमतोयना लेमिनरकांदा मणिपुर की ngमखै कायबा यारो हाइबा पिरेपसिदैदा अखोय चमानाना थिंगनरगा अखोय चमानाना लेमिनरगा मणिपुर थुगाइनबा होनरइबा मयाम सिंगसे अखोय अमतो ओइना थेंगमिनगदबनि हाय वफम से आई नसिगी थोरम सिदैदा मयामदा थमजनिंगे